Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjeri. Ngasi sumahau sangom Kokchakpi Nungshibi kontra taruk suba aroiba tangkak amok puduna lagjeri. Punna taminarasi. Nangna jingnariba khudingmak chumle. Nangna haripagi matung ina aikoina lona chatuna khangnaba yenglabani. Haujik moy ngasigi thawduk adugi matung ina party ta hawre. Fare chalase. Chingnem bayangna mafam adudagi chatlaga makhoi chap manaba dress setle. Masak khangdana bahaiduna mask tupi su ople makuta su glove ople amuba ngangtane makhoina setliba makhoi punna kun kontra mukti suni. Boris oi siam hoi party loerduna ngauri halakli. Matam ado ahingi pung ama suta silaklabani. Makhoi loina ngauri gari do thawarkli. Makhoina lakpagi lambida kanagumba miyoi khara leiramba aduda break khangpha phai. Kumtharakdringaida garigi mamangi class to hockey stick amana thomchilai. Mamai mamit khomjilliba nupa amana makhoigi gari mathakta lepkhalaga amukso stick aduna kanle. Ngauri toramba mayamdo ngauba phabadawna tawnare. Max tupi oblibasing adugi mataw aduda kibana suloire. Angakpa phangna kiribani. Dendia aduda amokso thongnawromdagi sakpukana garigi thongnawda amok class thukaraba matungda thonggi lok adu hangladuna nupa ama garidagi chingthaki. Chingne bahoigi misingna makhoibo wahang bahang tawdringaida phuba yaba phure. Ihingna hingsaba phawba yawre. Masado yenghaijre makhong makhut punlaba matungda chingnemba changsalakladuna. Noina kari maramgi nanjadraba mising adubo awafamda tahaliba karigina. Aikoi khangjade. Nakoi kana no. Aikoi kana no hangbagi matam nadre. Noina ngasi tawriba thabaksing sai kanagi order matungina tawban hayo. Nathwai machado ihnunglabadei asengbatuda hayo. Ai khangjade. Aikoi khangde. Khangdre natra nang fai adudi. Aina pariba petrol sa hijilaga mai thaba tabani. Nupa mana masada petrol hizin bahawi. Akoi bukan biyo please. Nakoi kana no. Aina ngasai na hakraba natro. Wa makayam tahali sa kaigino. Noina siningda day tun hairo. Aikoi na tawriba thabak se. Mapa matamagi order game matung inane. Kanagi mapamsa, kari maramgi noina order siyariba. Aikoide, kari gino haibasu khangjade. Maram haibabu, moida yelakpa, imung amalay. Makhoibu, marupang na muthatlo hairakpadagi, aikoina tawkibade. Ahanbada, majanupi atombida, awapam tahanaba honaki. Adubo, arimbada tari. Majanupi ahaldi, aikoina muk tawki. Madumadi aikoigi plan o success oikre. Ahum subada ngasi accident thokliba duga amana nupa amaso makoida eight palerak babal. Maduda so aikoina makoigi yumda zatuna ahaloribi nupi amaso. Chinglemba hairakliba wadu tabada mana khalamba chingaramba amadi magi party duna hairakiba khudingdo loina chumle. Phamlambadagi hawgalakladuna chatkre. Ngahak lairaga mising aduna makhong makut puliba singdu lokthokpire. Punsiliba kut singdu lokthokpada makhoina yawrakpa khulai sing aduna kut hange tawrai. Adubu chingnembagi miyoi sing aduna heisinglaba mi ngakta oibanina amuk phozilai. Handak mukti makut makhong singdo tasinjatuna khangli. Puba yaba puraba matungda garida hapchilaga petrol sing aduna gari kapuna mai thadokladuna makhoi punna mafam adudagi chatkre. Hay sing na tawriba thabak nina khudam changdam amata phangba ngamhandanaba tawribani. Thabak ado pangthokpa loiraba matungda makhoi punna Siam Boris ki mayumda amuk lakladuna yumgi akoiba singdo amangata thokhalle. Yumgi thong singdo loina thonglon silami adumakpu thong singdo kaukhairaga changsilai. Khara amana Siam ki kana changkre khara amana Boris ki kana changsilai. Chinglembaso Boris ki kana changsilai. Boris nungaina tumlaga leire. Chingnemba Boris ta yengladuna karimnaba minok ama nokli. Boris sumikap thoklakpada mami sami gomna miyoi khara leiba duda mamitu khangsing lai. Boris pakhatna. Hey, nakoi kana na. Chingnemba khamde
Boris maidu thagalakpada leiramiba miyamduda kharadi kire. Gyan tahaude amuki khutinda Boris longna tai. Asomdasu Thiyambu otli. Mapa machado ihing na hing sana tina phuraba matungda makhoi gi phamangda makhut makong pullaga mamit punsilaga thamle. Manakta che mada kari no khara su iri. Khara ngalakpada waida chinglimba hoigi party singado loina mafam adu thadoklaga chatkre. Somdana soreso CCTV camera da yenglubani. Adubu camera dusu thugai kibana langla langjil phangdrabada matha sana leirambani. Office ki phone da lakpada khangpre khangle. Fingna phone da paikhatle. Hello fau bahai banangdringai da tawrakliba nupa aduna mangonda wahai khara hairamlaga thamkre. Kanano karino hangbasu nang haude. Surasu panthadana magi miyoi galoinana hairakliba lambi atumda gari du thaurakle. Somdana makhoina mai thadoklamba sing ado walking chatpa mi singna unarakle. Makhoi su angakpa amaga loinana mayamdo ikoina yengduna leiringai police sing aduna so mafam aduda lagladuna makhoi su yengli. Media person sing so lagladuna pau lauri. Mi singdo loina masak phawba khangdre loina kare masak singdu yengbada hainadabana obasu yangnari. Karamna thingarakpano Aikhoidi mafam sida walking heyek chale. Adubu ngasidi aikhoina lakpada akaba manam khara nangki. Kari akaba manam no yengnubada masi oirambani. Lairiba mi singda wahang phang tawraba matungda makhoi sing ado karamna tawribano haibadi khangdabanina postmortem gi damakta moktu pukri. Police station da phone tawraklabanina Suras oiso Boris oigi yumda lakle. Police sing aduna yumgi akoiba sing ado check tawraduna jangsalae. Thiyam amadi Boris masa phawba lengba ngamdana mukhong mukut pulnaga leirami. Manakta che amada iramliba wahai aduna mapa machabo police na pharaga puthorakle. Mari makhong khangdana mi maphare haiduna lekai andagi miyamna makhoi gi lekai gi mi singna thomjilakduna mapa machabo pudana bahotnari. Yumda leiba mi amabu karigi phaduna puribano yaroi makhoi ba thamamo. Ima eben sing amda tapthaviko. Aikhoina makhoi ba phabade che sigi matung ina phabani. Aikhoina makhoi bu karigi pharune. Moral leitaba mi amata police na pak hekta phaba yadabani. Kari je karamba yumpham yaudana che amana hekta noina hairaga aikhoina lawgadaba nate makhoi ba thadoklamo. Mayam amta tabiko. Sida hairamni bawase mayamgi mamangna pathokjarake. Ai amade aige cha Boris na ngasidi matam kayadagi khanduna lakpa nungairaba thabak ama tawre. Thabak adudi aikhoina wakjingi mapu ai ninglubagi aikhoina thabak ase pangthokjarubane. Wakjingi mapu angom thoiba amadi makhoigi imung manungda natana makhoiga loinariba mi khudingmakta awafamna tahanduna wakjingbu aikhoigi oiba haibase ipa ichagi achawa manglana mani. Adubu ngasidi manglana do mangphanglore. Aikhoina ngarangdagi angom thoibagi imungda natana makhoiga naknaba kaya aikhoina awafamna tahankre. Sign su tawri Boris amadi Thiyam. Suras na wahai adu pathokladuna tahanbadagi lekai mayamdasu tuminna loina lainakre. Masida aikhoina makhoibu phabani. Mapa machado puna police ki gari da habladuna chatkre. Pau singdasu loina yaurakle. Ngarang thokiba thokdok khudingmak mapa machagi plani haiba khangle. Chinglembasu paudu tabada mathamoida haraujai. Magi magun khanglaba mamanaba singsu harauri. Mathangi numitni Thiyam amadi Boris court puthoknaba sem sari. Makhoina hairakpagi matung ina thabak asi tawbada mating pangkiba singso mafam aduda lagladuna makhoida kihankiba makhoina imung manungda awaba piduna thabak asi pangthokpani haina court ta mayek singna phongdoklaba matungda maral na mapot pharaba mapa macha anido marangi matung ina punsi chupa jail na leibagi phadok pikre. After few days Thaibisana amade langlenso karisu tawdrabada mayumda putharakle. Thoibasu gyan tarakle adubu madi hospital da makhatana treatment tawduna leiri. Makhoigi imung aduna kudong thiraba matam oirabanina chinglemba amadi mabuk mapau pharaba thabak tawminariba mising aduga loinana company aduda hana leiramliba maong marin tadraba singdo tapna chumthokpa haurakle. Chinglembana pukjel singna thabak phajana tawrakpa amadi magi thogalon bebar sing aduna mabu nungshina ba hongnarakle.
boardki membersing mabuk phattaba yauribasingso makhoi masana ikaijaduna thabaktagi loina pothakhre. Company aduda mangnaba hotnabada achoba daita lauramliba misingso loina tokre. Aduga pukjal singna thabak tawningba amadi thabak phangdraba nahasingba thabak piduna thabak phajana tawba haurakle. Company hana maming chetlamba adudagi miyamna amukka hena masak khangba henkalakli. Masi pumnamak chunglembana tawrakpadagi ayambani. Thoibadi chinglembana tawrakpa thabaksingda penjaba haibadu oirabanina hangduna lagliba MDG pham adu mangonda oina haple. Thoibisana su naba pharaduna masu head office ta thabak lakpa haure. Adumakpu accident aduna kolom paiba amadi thabak hena suba ngamdabanina chinglembana ayamba loina suri. Mana tawba haibabu surakliba phasingdu yengduna sign tawba sikhakni. Ayambade chinglembana yadabadagi amata sudre irai laimasu adom chinglembagi mating pangli. File khara pairaga changsala e chinglemba thongjin mapalduda lefladuna. May I come in? Yes. Thoibisana nokfe tawna famlambadagi hawgala e. Kaina jatke habano famo. Mangi famfamda muk fam thai. Kari lairage. Sigi file say amta sign tawo. Hai piro. File no lauraga check tawe nokfe tawra e managda lairiba kolom da pairaga igi tawrakpada masaktu sukla e magi sukalakpa duda pakhatna. Kunabra. Nahi. Chingnemba pakhatna magi managda changsilaklaga. Kaino yengisi. Magi maong aduda nokfe tawna yenglaklaga. Aina nai haibasay nang pakhatbra. Pakhale. Nangi nasada I phau puthok haningde. Ado kaida narino doctor da chalusira. Bagi tawbane nangi na tawdo yengbagine haizin baina. Masidi ba. File du sign tawba loiraga tapna nungsiba mangonda yenglai. Nang nasa kay sum tawda bra. Tawde. Ahing tumdaba male. Tumina. Engonda oida bahay no. Asing bani nang ahing tumdabra. Chinglemba nokfe tawna makhut adu so haifet paisala e magi maong aduda thoibisana so tapna hangla e. Nang ahing tumhandre aina maramdi thabak mayam pisinbagi. Ay so nangi mating di pangling bani. Pango ay di ko ay nathokpa dum tawgi. Nang yamna thabak tawninglakanu ko ariyamada phugalakani. Nangi thabak di ay na tawriba thabak singse sige file khakta say sign tawgadaba. Nang nangamdraso irai laimada piyu ko. Piroi heba. Mi sumauni thabak chelebani. Nangina kokchaklakpagi thabak tu torokano. Ma sumana ngamba thabak tu mai tawgasani. Chingnembagi wahai aduda thoibisana nokfe tawjay. Amar sumol aduda adum leiduna mana hana tawramliba thabak adu adum makha chathari. Mamanaba singso makhoina leiramliba phamsing adudagi khara kharadi promotion piraduna company adubu maipakna bahona ragli. Thabak loisiladuna chinglemba amadi thoibisana mafam amada lakli. Mafam adugi phajabasing makhoi ani pukning huni yengminare. Mafam se yamna phajai. Tu ahandagi se phajadra. Aidi phajadida. Nangdi karigi phajadriba. Asuk yamna phajai siba. Karama mafam na ba nangna phajai se. Ngarang so phajade na adum hairagale. Nangna phajariba mafam se karino ba. Chinglemba machin machaduna hairiba nganglibado thoibisana munna yengduna nokfe tawduna leiri. Thoibisana wa haina chinglemba da haifit yenglakpada nokfe tawna yenglamba aduda. Kari tawrage? Kaisu tawdida. Tawdraga karigi nokliba. Nangse yamna nungsi adugini. Tut kainaga. Ado ibani sumaina kayam kuina leki saino ba. Asibo inghono mo hanglai. Hoine hangdade nakok to muk chaglagani tawbani ne. Aibu kokcha ikainaga. Nangna lepkadabani khangabra. Aidina hana nanakta lainingnabani. Nangna yadrina dro. Nang sidiam taga. Aingonda gong tainaragine. Tainajradi aina thokanbane haigiraba. Ado wam taige. Kaiwano hairo. Chahi khudingi pangthokpa company gi khwaidagi maming chatpa amadi miyamna sakhangba oina government na piba award ta handakte ekhagi wakchingna phanglani. Asingbagira. Hoi mane asingbagini.
Hayengse mamaga babagana ibani oina chatlo haye. Hayengse aidi farak tadoi malibo. Karino amuk farak tani bo. Yare chalase thingi ba. Matamgi numitni Thoibisana award lawa chatnaba sem samba loiri. Andubu award lawa chatpagi haraubadi thawaina tawrudre. Wakal nungaitaba amaga loinana isuk-suk tharaga leiri. Family puna chatnaba sem samba loiraduna makhoi puna mafam aduda yaurakle. Andubu Thoibisana chinglembada phone tawrei. Ayuktagi haujik phawba magi call pairakdaba amadi message tharasu halaktaba duda masado sangningba amaga loinari. Asumna matamdi asum haujinkibana phangsan adu so hauri. Lagliba mayamsingdo achau asang ngaktani. Mathang thoram kaya pangthoklaba matungda mana pibagi thoram yaurakle. Adu phawba chinglembadi lagdre. Manipuri leiriba masana masa thabak pijaduna lamdam asibu masak takliba miyoi singi oina award chahi khudingi oina makhoibu ikai khumnabagi thoram pangthoktuna lagli. Ngasisu adugumba award ado pinabagi damakta sinjariba sida mayamna thoidok hendokna maming khangnaraba amadi miyoi kayabu thabak piduna mateng pangliba khwaidagi phaba company handak chahigi oina wakjingna oire. Award asibu lawba lengbiraklibi Ma'am Thoibisana hujik makso CEO gi pham pubiribi stage thakta lengkhat piraktuna award asibu lawbinaba kausinjari. Thoibisana mapanthongda haraujarabaso mathamoidadi nungaitana leiri. Thoi chalo hogalo. Ima nakandagi kana mungaino chalo. Hairakliba khonjel aduda Thoibisana yanglai. Chinglemba yam phazana mana pikiba kodo litladuna nakanda nukfetawna kubak kuraga leiramba duda harauna konsili. Yarese horen kolo chalo ewar lawro. Nangapuna jase ay thanda chatpadi taleba. Chinglemba su nukfetawna famlambadagi hawgalakladuna magi makhutu tingthorei. Masu nukfetawna tingthoklakliba makhutuda paisilaklaga makhoi ani stage mathakta karakladuna award adu lawri. Ma'am Thoibisanabu wahai manga taradang thambinarabnaba ningsingjari. Ahanba maktada tinbiriba mayambo aina ikoknona ikai khumnaba ucheri. Aduga aigi wakjingbuso mayamna ikai khumnabibagi tamakta mayambu taramna okcheri. Ngasi aina mayamgi maphamda saktak chaba ngamlibase aigi nungsiraba staff singi amadi aigi thabak thoram khudingmakta mayong yabiba company asigina MD oina leibiriba chinglemba makhoi singi hotna jemanani haizaningi. Aduga aikhoi miyoi khudingmak achau asang oina amata poglakte. Aisu nangsu masu amata haisingna lakpa nate. Masa masagi hotna bakanba thongna handaba ningkhibada hongdaba mayam asinani malayamda saknaiba ohelibase. Ai wayam sangna su haijararoi. Aroibada aina haijaningbade Sarkargi thabakta tawni haina ngairaga leithokpigano. Aisu karigumba amadi tawba yaina haibagi wakal asi isangi thamoida thamsi. Nangsu ngamgani haiba wakalda hotnasi. Suba nomba tandana thabakta chinhau thidaba haibasina punsigi maru oiba pandamni. Wahai karasi haijaraga mayamdagi bidai laujari. Thank you all. Asumna award pithokpa loiraga thauram adusu loisille. Thauram loisilakpada media person singna Thoibisanabu interview lauri. Chinglemba makhoi anigi luhongbagi matam adu phawba hanglakli. Magi interview sing aduna paw amade pawche singda loina hablakle. Leisna so paw adubu yengduna maithongda momon minok ama tawrakli. Lesna so mana tawriba thabak sing adu masana lali khangjarakpadagi ngasidi kana laijadraba tola taraba singi mateng oina magi punsibu kathoklaga magi apian bahaibadu oiri. Chahi mangagi matungdani. Icha thoiba kai chat khazana ne he. Icha thoiba ta den he masiba. Kai hai ge mama ai sida laiye. Jason na phaijup anungde lotlaga leiramba duda Thoibisana so phaijup adu haidokli. Ya mama tu sidane ko kekulul pisanariba. Ya mama da kekulul pisanariba ha. Oh adu mama ngasi di high school chaloi ko high school chatpase talliba. Kari gi talliba jade.
School gi ojana na mi phuye. Ichanda di phudri dudi. Ngasi phurakani talli cho. Mama wa hai gise. Ojana phuri do lamhen ba homework matam chana tawdaba. School lakpada dress phajana setlaga lakdaba. Masam managa se iphaga pharaga kaktana lakpa singdo aduduni. Lairik heitaba singdo ojana su phudeba. Andudi mama ai di phudri se aina khoi class ki roll number 1 tahabagira. Hoi mani. Ado mama ai khoi class tani ka nupi mayaweba. Aina magi heitaba lairik se adum takpi yabra. Takpi ga dawani. Lao lao iru jarba loirakane school gi dress ena batawrasi. Thaibi sanana machanupa Jason bu pamladuna phamungde lefalaga body lotion taibiri. Taiba loiraga school dress set laduna machabu jakhumda chak inbiri. Chak inba loiraduna school bag adu pairaga mapanda thoklae. Pupu, pupu, ai loire school atin biyo. Lao lao. Ibem halda Jason na kurumle. Ibo halda su kurumle. Koi ni haiped yengle. Yinglamlaga mama da onsilak leduna. Mama, papa di. Noi papa ga ai phawba ngasi gi udri. Ima, kai daga chatni ga hairam gi ta do. Oh, thongalom na thokibani ne he. Hainari ngai da chingnim baso thongalom da changle e. Chingnem balak pa du da Jason chu harang na chinsili. Chinglem bana machabu pamladuna. Ai ha. Ichadi maramo ida papa na school thin biuro ai di pupu ga dum chalage papa di le hawra ibohol na Jason bu makut samladuna makong na school da thin ba chatkre chingne baso mangon da karak laduna phamle nangna kadai da chalurino legai ge meeting ama tongni habadu ngasini aduge ngahag yawdro di fajaroi na chalubani ado ima aiso thabak chana batawrage hoi hoi chingnemba makhoi ge kana changladuna phiro loisili bithoibi sanabo tapna maningdagi kolli is se thado haibane se thabak chana ba loisin biro thingkrene me nangsu jatoi no dro ai dine ngasi di chatlaroige adudi thabak se flop chale kai dawge flop chatoi na se loiselo chalo Kolambadu thadoklega upudagi piroldo puthokladuna phamungda thami phianda yani batawel do piri nang yawdrodi aisu chaloi ado maram kaigino nangna chaloi haisina ningai gadi nangsu angang machaga chapengone he chalo se thenga haibani pungsa yadre haiba ai chaloi haisini go leplambadagi sophana phamlaga leiri magi matau aduda thoibisana makwanga do metladuna lawrai Kokchakpo! Chinglemna mong hadana kumlai. Aune. Masi. Iga si amhay galak dore. Tabak si thenga haibane. Ai di chalu haridana. Thaibi sana mapuri bagi managda changsilai. Makutu chingi tawringai da chinglembana oina makutu pharduna managda chingsanki. Kaigino nang nangasi nakoko chaklisina. Airo nang lo chaklise. Kokchakpi Nungshibi office loina ningai tawrise ngarang aina ibem hoida imaga loina chani haidudi kaidawu chatoiba sudi shunate chatpe hareko office sa kadawne nakoktu chaklanu ima so mangna toino ui aduga aikhoi mata magi manakta laktina sakapami hoyare taningdre siniko kaino taningdre bo se loiselo bathroom dane isinga do loisa halaga thamama bani Chingnemba masakto suklaga bathroom de changki thaibisana sanoklaga chairiba mayam da loisili phi loisile ngai de phone lakpa du yengli chanu oiramba du da nokfet tawna phone du pairi Hello ibema kari leirage Inama noi laktriba Lage noi tamo se thabak amda chathan ki ge tawbane ngalli ga dawrage nangba Ado tamo hek chat ki baga dumla auko cha ka do loina loi dorabane Icha thoiba sapurak loina ma Hoi lage Ado ma di school chatkre
ꯅꯣꯡꯃ ꯆꯠꯍꯧꯗꯕꯗꯅꯦ ꯃꯥꯗꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯊꯤꯟꯈ꯭ꯔꯕ ꯆꯤꯡꯅꯦꯝꯕ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯊꯣꯏꯕꯤ ꯁꯅꯥꯗ ꯀꯣꯟꯁꯤꯜꯂꯛꯏ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯕꯗꯨꯁꯨ ꯄꯨꯔꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯃꯣ ꯊꯝꯃꯣ ꯀꯣꯜꯗꯨ ꯀꯛꯈꯤꯕꯒ ꯆꯤꯡꯅꯦꯝꯕꯅ ꯁꯣꯟ ꯄꯤꯛꯅ ꯀꯅꯥꯅꯣ ꯏꯕꯦꯝꯃꯅꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯅꯣ ꯂꯥꯛꯇ꯭ꯔꯤꯕꯣ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏꯕ ꯀꯣꯜ ꯑꯃꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯑꯩꯒꯁꯦ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯁꯅꯥ ꯅꯣꯛꯂꯒ ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯣꯐꯤꯁ ꯆꯠꯁꯦ ꯌꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯆꯤꯡꯅꯦꯝꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ ꯀꯣꯛꯆꯥꯛ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯃꯥ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅ ꯌꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯥ ꯕꯕꯥꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯅ ꯏꯆꯥꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯣꯏꯅꯤꯀꯣ ꯆꯨꯝꯃꯤ ꯏꯆꯥꯊꯣꯏꯁꯦ ꯅꯨꯡꯁꯤꯀꯣ ꯃꯃꯥꯗꯤ ꯅꯨꯡꯁꯤꯗꯕ ꯃꯃꯥꯗꯤ ꯑꯩꯒꯤ ꯀꯣꯛꯆꯥꯛꯄꯤ ꯅꯨꯡꯁꯤꯕꯤꯅꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯗꯣ ꯗꯗꯥꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯗꯗꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯃꯍꯩ ꯌꯥꯜꯂꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯇ꯭ꯔꯦ ꯗꯗꯥ ꯆꯤꯡꯅꯦꯝꯕꯅ ꯊꯣꯏꯕꯤ ꯁꯅꯥꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯊꯦꯡꯅꯔꯨꯕꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯤꯡꯕ ꯉꯝꯕꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯝꯃꯣꯏ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯪꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯡꯒꯅꯤ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯛꯆꯥꯛꯄꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯤꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯖꯔꯤ